ngasi phongkhiba tungan tungan ba manipuri se phongsing amasung thokhiba thodo wathoksingi maruibi ipausung myamna thamjagi ahanmada ngasi phongkhiba hoyelan paugi mari suba laimaidigi lokhosaraga matam gi wakhal mairoi singda sathariba simadi khang mangamdre hamara jati nahi he jo kuch bhi karo pausi ista phongjariba waring sing asigi wakhal migeng ayiba masa masagini pausi asigi wakhalona masu migenga thoidokna mari leinade wahaudo sem saraga wangangba haisinaba tauksinabasi yengnglatre koire miyamna khanglaklibasi khangna sum lakpasina ngasidi phongna ikai khumnajariba phamnaibasingda wa hainingli wa hangjaningli अभी आप क्या सोच रही है क्या देख रही है मणिपुर की स्टेट फोर्स सिंह खरना माहिरोई सिंह सथरीब थोंग से करिनो मखोइना ngak सेलिबि से कनाबुनो करिबुनो पुक्सेल फजबा मियोइबगी मिनुंगसी वखलैबा फिदम नफम लैबा पीपल सिफाई खरस थिंगनरि हौजिक लमदमसिदा उरिबा यूनिफॉर्म सेटपा खरना सथरीबा सजत फजदबो वंगांग संगांग सिंगांग योरकपसिना आइखोइना लमदमसिगी पुलिस सिफाई खुदिंगमपु लान ओहले लोइनम आइखोइगी येकनाबो ओइना खनरग्लिबसि करिदगिनो मसि कनाना थोकलिबनो थाउदो अहानबा मणिपुर माहिरोइसिंग लमदमसिगी थाउदो वाथोकते इहौ होरकप योरकपसि ngasi ngarangtagi nate mamangtaka thokiba seng tangbagi foreigner issuegi lolgi amadi atai थाउदो कियादा माहिरोइसिंग साउना mayung yaraki लमदमसिगी पुलिससिंग ngasi asumna matamadagi pulisingna mahiroisingna tamthina madi tathina tawkide sumnagi kamlakta karida saina kanhi pharaga thapna pukhi athapra thadokloi pulisingna sumnagi mathau tawjabatani masa manawsingni khanaki handak lisangsira tha kya irang tholak libisda miyam tin mafamda phajadaba wahaida thaksi yauduna kaithil mayaida loud speaker sizinaduna pulisingna imai bensingbu ngang matoina takhi miyamsi khangmande bap tamandi haiduna ngang oiragasu police na miyam tin mafamda fajadaba wahina onsinduna ngang kibasi atabo khoina waisindu nuaiti ikai sakhe थाउदोक अनिसुबा सेप्टेम्बर 28 कांस्टेबल गुम्बा अमना मखुता टियर गैस कापनब नुमय अमा पायरगा सन सेंथोंग मनाकी मफम अमदा मसिन थीरगा लावबगी सक्तम अमा उखिबदु माकी थाक अदुम ताक्सबनि मसा मोना सेंदोरकपसु थेंगरे सेंदोकलिबदुना तौख्रिबदुसु थेंगरे माहिरोइसिंगना समना रैली अमा लाकपद आतमना आंगांसिंग अदुगी मखोंग मरक्ता पुलिस कांस्टेबल अमना मखुत मंगना मोगबम लंगसिनकिबा मियान उनरे मा अदो असेंगबा मियाम ngak seliba mani haibisi khangsathri singjangmai yumnam laikai mafam amadana amuk yumlakta siphai singna sangduna mahiroi singamadi yumgi miyoi sing phawa singthoklaga lamjaut miyam mamangna laijabi thaduna phupiki thawdok sing asi kai khumna jari bisi minister amadi madam governor na soiduna ubiram lagani mahiroi singna sathariba thawong sikarino adum mahiroi oibirakpa natra mahiroi sing asi adongi isai su sing natra makoi tungi yumburel oirakadoriba ngaktani Maraibak faragadi makoisu lamdam sigi minister governor MCS IS oirakpa yaba lebaki masak naiba lusing bu oirakpa yaba mahiroi sing kya yauri malemgi ani suba lanjau German gi siphai singna misamiam da nupi angna sathaki ba duga mana sajat lamdam sida sathali besida adongi miyeng wakhal sikarino mahiroi nupi masa singda force singna sathari besi madam governor su nupi ama oina mama moina yengma ngamlibra khambidri bakarigino सोलबा तुंगदा लयेंगनी हाइबा कोना हंगबा सत्पसिबु करंबा मिनुंगसिनो थाउदो अहुम माहिरोइ सिंगना हौरिबि इहौसिकुकी टेरिस खरना माहिरोइ नुपि मसा अमगा नुपा मसा अमगा फाखरगा तमथिना हातखिबा अदुना मरम ओइरगा रैली दु संगखिबने खोंगसद असि काइब्रा खोंगसद अदुदा माहिरोइ सिंगी मराल करिनो मखोइबु ngakpi sinbirga tumin adum satanba yabane laksanu फुरगे मतागु ngairaga security singna leibuखि हमारा जाति नहीं है जो कुछ भी करो वही सी अमित शाह मदी मोदी दा तहन सुमी हिंदी लोल मसक उदब फोर्स अमन हाकिबु होये सिगी पखुम मखोइदगी सुता पामी अखोइगी मियामना इंडिया दगी तोखाइ निंगलकपसि कनाना हवनमनो असिगमु वही अमदी थवो कयादगिनि वही सिना मणिपुर सि इंडिया गी सरु ओइदब्रा हाइना हौरकलिबा माहिरोइ सिंगदा खलननबा मसा अमसु ओइदि माहिरोइ खक्तनते अताबा मिचम अखोइद सुफाउरि माहिरोइ सिंगदा नोइ कापसिलिबा तानादुना फुबिरिबा मयाम अदु उरुरगा अखोइ तुमिना लेबा ngamlakte चुचामपुरदा काउंटर रैली इंगना सिंगना सतहनबोखि लेपाक मसा ताबा लारिक लैसु हाइबिसि चुचामपुरदा लेबा कुकी पुलिस सिंगना मिते पुलिस सिंगदगी खरा हेलाब्रा माहिरोइ सिंगदगा लोइनरगा लेजबा लारिक लैसु नाटकी मरमदा
takpi tambijaduna leijaba school college oza singdi makoida sathakiba mayam adu urabuda thamoi sukna nungaikide sahi nauriba mairoi singna sumnagi phuba nate numoina kapsindiki rubber bullet sun nate double barrel gi maru pele ni sara maru ni hairi mi siba yariba maru ni mairoi amagi masada masing khangdana nongoi maru singna paliba ubiram lagani maki maraiba kari oigedage mairoi anigina sayang pambom maru pumsai saikre nongmaina kapadagi sokli mairoi amagi nangal adu tariba saifam mayam adu adongi isa inawdo oiramlagadi adom kari fawgani mai tamjaribi inupi masasina tear gas silna panduna ihing na hing ta na thina sokonba phaduna gari ta pubiraga mukut masa sangbagi pautaki pautarga ikhoida laman khumningba phorkli thawong sida adongi thamoida penbibra nokpi bangamlibra Thawbal taba police amana mairoi singa protest rally lakpada ising phawba yenbiduna tengbangbiri Imphal tariba police commando singa Thawbal tariba police singa khetnari miyoibigi lamsat wanthok khangna mathau tawboi haujikti ain suba lobu ngak seliba ikai khumnajariba singda amuk hangjari ngarang nahalgi thawdo asida kapliba tawriba mayam asi ain paibiba kanana hukumadumak mairoi singda adumna atamnana sathanaba tapikibra Thawdo adura DC natragana magistrate oiribisingna pakum kadina pibigani isa khangbikibra natragana ayabasi oina sizinakhiba leibra irang thokni bising ngarang nahalta thokpanate sangkhraba matam sida makhal makha kyagi ain singna singamasum tampaki mafam singda sathanba aikhoina uba phangli ima ben singi sinda imphal state forcing moreda satlo susampuda sapiro haina laukhibasu asugumba khenaba asidagini masigi responsibility ain semliba madi ngakliba singini mairoi sing hatokpiba penaba phuba numoina kapiba sigi phangpham thokpa sairak isona supirakani ngakpigedaba mande karisu khangjadriba leikidraba mairoi nupi masa lingthoi ngambina yengliba miyang asi akoi khudimaktani magi miyengda wangkya loinaribasi ubiba ngamdrabadi adomni thamoi pandrabani maisang amatada taminaramba masung mamanabasing imung manunggi mama mapa masi mabung singi thamoida saklamgadaba maisak adomna miyoeba moina phawidriba karigino phibam masida kanana khangmangmani maisang singda sintak piriba oza singdi mairoi singtaga loinabani makoidasu khangmangamdaba nungsibagi maisak phorongani penabadagi miyamgi sinda chief minister bu penanaba sairiba lauriba mayamsi aikhoi taba ngamdre kholau singasi mapi mapa oiriba lenga kufa sangduna tadana ribs kari maramgino modi na tadana lebigi matau tambiribra thawdok mari ikai khumnajariba LM khawtai ADGP law and order adomna popi fazaba laini fazabagi thaban herako wakhum thingnare Nahakki Wahei asida Karemna bama yaori habis khangi popi pambi digi miyoibigi mangnaba heroine number 4 sungni habidi mitei singdi khangide Mr. LM Khawtai Manipur active service ta leramba amagi sindagi asigumba hairakpasida Nahakki aronba pakhongamba nasana phongdoksabugum phawi nangna popi lesi mapanda fazabagi uhalaga masidagi kana bolokhum lei haibasu khangma mini haibis taksari angangnina khangdadana migi mapotu pambigi asum lauduna sanarubani hainabalai afaba haibanati haibisi Mr. LM Khawtai di khangoi warusin Karemna ba usitabu wafam mayamama Mr. LM Khawtai gumba kharana phongna singnaduna hairibising asi mitei masa amana haiba oiramlagadi kari oigani makhoi guma kuki masa singasida thauna leina thingnaba uwarakpa aikhoigi leinga amadi bureaucrat singna ngamde leinga ki lusing oiribisingna thauna leitabasi pamukreda German gi Adolf Hitler di mathauna leki miyamna pamlaktre khangmadigi matanda nomaina kapsinduna sijaki Laipaki mapu oiba tarabadi Hitler gumna lusingba pami natragana aikhoigi lamyanba iraput kumba oheningi khud hanba ngamlaroidaba mahairoi singda kanba mahairoi singi mathakta lan amagum sathariba thawong asimadi yaninde haujikti misam sing tumina legadaba manre laingaki ihauda mahairoi sing solakpa taragadi Laipaki khalaga madi tungi khalaga mahairoi singi misangda miyamsu leblakani karigumba hiram amatada mahairoi singbu sangagum tamthina sathabigano Laibak thikibi samjarabi mahairoi nupi masa asigi miyengsida amukka muna yengbiyo nupi masa asina laingaksida miyambu ngaksilibi uniform setpasingda wahang mayam ama hangli maaktanati laikidraba mahairoi nupa masa asina su khalamgadabasi karino mahairoi animaki miyengsida yengbiraga isada kari phawbirakpage pakhumdi isana pijaba tari makhon mani mongsaba
ꯃꯈꯥ ꯆꯠꯊꯔꯛꯄ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇꯒꯤ ꯑꯇꯣꯞꯄ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯃꯌꯥꯝꯅ ꯊꯝꯖꯒꯦ ꯁꯛꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯤꯍꯜꯂꯝꯂꯦ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯏꯔꯤꯜꯕꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯀꯤꯌꯥꯝꯒꯤ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔ ꯊꯣꯛꯁꯝ ꯗꯣꯖꯦꯟꯗ꯭ꯔꯣ ꯆꯍꯤ 65ꯒꯤ ꯃꯌꯨꯝꯗ ꯏꯔꯥꯏ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 10 ꯇꯥꯕꯗ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯀꯤꯍꯜꯂꯝꯂꯦ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯄꯨꯂꯤꯁꯀꯤ ꯁ꯭ꯇꯤꯀꯔ ꯅꯞꯄ ꯃꯔꯨꯇꯤ ꯖꯤꯞꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯁꯛ ꯈꯪꯗꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯍꯥꯄꯦꯟ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯃꯈꯣꯡꯅ ꯇꯦꯁ ꯗꯣꯖꯦꯟꯗ꯭ꯔꯣꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥ ꯐꯥꯎꯕ ꯂꯥꯛꯂꯒ ꯆꯥꯎꯔꯥꯛꯅ ꯅꯣꯡꯃꯩ ꯃꯔꯨ 15 ꯀꯥꯞꯁꯤꯜꯂꯝꯕꯅꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯗꯣꯖꯦꯟꯗ꯭ꯔꯣꯒꯤ ꯀꯣꯟꯊꯣꯡ ꯌꯣꯠꯀꯤ ꯒꯦꯠꯀꯤ ꯃꯐꯝ 3 ꯑꯃꯗꯤ ꯃꯌꯨꯝ ꯁꯔꯨꯛꯁꯤꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯐꯝꯁꯤꯡ ꯂꯩ ꯌꯨꯝꯊꯪꯅꯕ ꯊꯣꯛꯁꯝ ꯖꯤꯂꯥ ꯆꯍꯤ 94ꯒꯤ ꯃꯌꯨꯝꯗꯁꯨ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯒꯤ ꯃꯐꯝ 2 ꯂꯩ AK ꯑꯦꯁꯣꯜ ꯔꯥꯏꯐꯜ ꯑꯃꯗꯤ 303 ꯔꯥꯏꯐꯜꯒꯤ ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯇꯣꯛꯅꯤꯡ ꯄꯨꯟꯅ 15 ꯔꯣꯝ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯥꯔꯝꯕ ꯊꯦꯡꯅꯈꯤ ꯆꯩꯔꯥ ꯑꯁꯤꯗ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯗꯣꯖꯦꯟꯗ꯭ꯔꯣꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯋꯥꯀꯠ ꯃꯤꯐꯝ ꯐꯝꯈ꯭ꯔꯦ ꯀꯦꯝꯒꯤ ꯃꯅꯤꯡ ꯑꯋꯥꯡ ꯂꯩꯀꯥꯏ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯈꯣꯡꯕꯝ ꯑꯣꯡꯕꯤ ꯏꯕꯦꯌꯥꯏꯃꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯂꯩꯕꯥꯛꯀꯤ ꯆꯤꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯁꯤꯃꯛ ꯌꯦꯛꯅꯕꯁꯤꯡꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯒꯗꯕ ꯊꯧꯑꯣꯡꯅꯤ ꯂꯥꯟꯐꯝꯗ ꯁꯤꯖꯤꯟꯅꯒꯗꯕ ꯈꯨꯠꯂꯥꯏ ꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯥꯞꯁꯤꯜꯂꯝꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤ ꯍꯪꯉꯤ ꯌꯦꯛꯅꯕꯗ ꯀꯥꯞꯁꯤꯟꯕ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ ꯗꯣꯖꯦꯟꯗ꯭ꯔꯣꯒꯤ ꯃꯌꯨꯝꯗ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯤꯡꯌꯥ ꯇꯝꯌꯥꯗꯒꯤ ꯂꯟꯖꯦꯟꯅꯔꯛꯄ ꯃꯤꯑꯣꯏ 15 ꯔꯣꯝ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯟꯖꯦꯜꯂꯛꯄ ꯃꯤꯑꯣꯏ ꯑꯁꯣꯛ ꯑꯄꯟ ꯅꯪꯕ ꯑꯃꯗꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯧꯔꯝꯂꯒꯗꯤ ꯃꯗꯨꯒꯤ ꯊꯧꯗꯥꯡ ꯀꯅꯥꯅ ꯄꯨꯒꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯏꯕꯦꯌꯥꯏꯃꯅ ꯐꯣꯡꯗꯣꯛꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎꯅ ꯃꯣꯔꯦ ꯇꯝꯅ ꯄꯨꯁꯤꯜꯂꯛꯈꯤꯕ ꯄꯣꯠꯂꯝꯁꯤꯡ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯆꯍꯤꯁꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯛꯆꯤꯡ ꯂꯝꯈꯥꯏꯗ ꯀꯛꯆꯤꯡꯒꯤ ꯃꯤꯌꯥꯝꯅ ꯉꯝꯈꯩ ꯉꯥꯛꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔ 2 ꯑꯃꯗꯤ 5ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯑꯆꯠ ꯑꯋꯣꯛꯁꯤꯡ ꯆꯦꯛ ꯇꯧꯕꯗ ꯃꯤꯌꯥꯝꯅ ꯐꯥꯈꯤꯕ ꯏꯝꯐꯥꯜ ꯔꯣꯝꯗꯒꯤ ꯃꯣꯔꯦ ꯇꯝꯅ ꯄꯨꯁꯤꯟꯅꯅꯕ ꯄꯨꯔꯛꯈꯤꯕ ꯐꯤ ꯑꯃꯗꯤ ꯕꯦꯇ꯭ꯔꯤꯁꯤꯡ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯤꯌꯥꯝꯅ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯃꯣꯔꯦꯗ ꯂꯩꯕ ꯔꯥꯖꯨ ꯀꯧꯕ ꯅꯟ ꯃꯅꯤꯄꯨꯔꯤ ꯑꯃꯒꯤꯅ ꯍꯥꯏꯔꯤ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯐꯥꯕ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯊꯝꯂꯛꯂꯕ ꯃꯇꯨꯡ ꯃꯤꯌꯥꯝ ꯄꯨꯟꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄꯗꯒꯤ ꯉꯁꯤ ꯃꯩ ꯊꯥꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯃꯔꯣꯝꯗꯅ ꯃꯤꯔꯥꯕꯥꯏ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟ ꯇꯥꯗꯨꯅ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯀꯤ ꯀꯦꯝꯄꯦꯟ ꯅꯤꯡꯕ ꯀꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯏꯟꯗꯤꯌꯟ ꯁ꯭ꯇꯥꯔ ꯋꯦꯠ ꯂꯤꯐꯇꯔ ꯁꯥꯏꯀꯣꯝ ꯃꯤꯔꯥꯕꯥꯏ ꯆꯅꯨꯒꯤ ꯑꯦꯁꯤꯌꯥꯟ ꯒꯦꯝꯁꯀꯤ ꯀꯦꯝꯄꯦꯟ ꯅꯤꯡꯕ ꯀꯥꯏꯅ ꯃꯔꯤꯁꯨꯕ ꯄꯣꯖꯤꯁꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯁ꯭ꯅꯦꯁ ꯀꯦꯇꯥꯒꯣꯔꯤꯗ KG 42 ꯍꯦꯟꯕ ꯉꯝꯈꯤꯗꯕꯅ ꯃꯤꯔꯥꯕꯥꯏ ꯄ꯭ꯔꯦꯁꯔ ꯃꯥꯌꯣꯛꯅꯈꯤ क्लीन एंड जक्त KG 138 अनिरक थांगनब होनखी अदुबु ngamkhide masida thangalama tarabadi mahak bronze phangladabani mahakki aroiba clean and जक की attempt thangatpa ngamdana maninglomna tukhi amasum coaching staff na mating pakhi mirabai na snack KG marpa gomdo amasum clean and zakta KG 105 puna KG 139 mathu thangatuna mari subo position da lehki mahakki trophy cabinet waliba Asian Games ki medal asi phangnaba honakhiba mirabai na snack category KG marpa gomdo thangatuna lehki lemoriba attempt ani da KG marpa gotrup thangatpa ngamdana losinki snatch da attempt ani mai pakhidraba matung khwang amasum phaigel injury oikiba aduna coach Vijay Sharma na Mirabai da clean and zakta ka hena thangatna ba khanki adubu Mirabai na bronze phangna ba haiduna KG 138 sanging tokhi Mirabai na hai bronze medal phangna ba hona khibani KG 138 adu thangalam labdi bronze phangda bani Asian Games medal phangba hai si aigi mangla mani injury hena oibigi sang wang bana coach na KG 138 adu thangatna ba khanki adubu itomtana medal phangda ba yade soiduna thangatkini haina khankhibani mapam asi yaunaba training da kana honaduna lakibani maram aduma compete tawna bo hona ki adubu anabaduna maram oiraga ngamkhidre medal phangna ba hak kana hona khibina ki hauziki oina nifuguma pan KG gi ranking da nipan subda lariba mirabai na Olympics ki automatics qualify oina ba mathang sigi April phawba makok thongba tara gi manung sanduna leiba mathautari North Korea gi risongumna puna KG saniga taraga turuk snackta KG mogdragan thu amasum clean and zakta KG samga kunga marida world record goal China gi jiyang hoi huana snackta KG mogdraga mari amasum clean and zakta KG samga taraga mapana duga Thailand gi thanja thona snackta KG mogdra amasum clean and zakta KG samga taraga mapan thangatuna bronze pankenisu paus na makatana fondrokli lusilakpun isel express tigi to papawmana Kukilalabu singna hatpi krapa mahiroi anida maira katunu ikai kumnakre singdana Amit Shahna tamdana birena ngakani hairabusu singdagi
nomai kap tharakpada handuna kap lupa mitei khulnga ko sing koitan tanaba pende lamlai kendra village voluntary force LKBBF na sinduna laikidraba mairu anigi mapamda mairakatun ikai kumna botre mite amasung kuki narco terrorism gi marakta thoklibi irang asina maramoiduna leba asiga home minister Amit Shah na singda aduga Manipur gi chief minister N Birena tamdanga kani hairabasu singdagi kuki lalawsingna nomai kapsilakpada tamda laidiba kulngakpasingna makhoi masa ngakthokchana ba handuna nomai kapagi damak makhoi bu koitan tanaduna phaba punbagi thabak sathaba pende amasum thawong asi yaning da haina yumkhaibam abosana phungdokre wapam asi lamlai kendra village voluntary force LKBBF ki president yumkhaibam bosana LKBBF ki office ta pangthokpa pawgi mifam amada phungdokhibani makna makhatan hai lamlai kendra village volunteers force tanaramdana karigumba agitation ama tawbiyunum karigumba tangai phadana tawdaba yadaba lairabadi lamlai kendra village volunteers force ki office sabung kokta laktuna hana tanabiyo hauzu kanglup irang sina isal isi singda aman ama amuhai tawda maira pai ima sing atuki mati awaba mo oirai ki tha sigi kungatrete ki noma kangdana kuki khulai pai bisingna mitei taba kul singda hong dun nomai ron kya kapsinduna lakhibani adubu ngarang di sabung ko khunau yengang pokpi santi khongba thamna pokpi sana sabina singba mitei taba khul marida kuki singna nomai ron kya marum kapslakhibani adubu mafam marida kablak padigi mafam aduna duty taba BSF amasu Manipur police ki mekedi handru nomai round khara kaphi madurigi kuki singna nomai kablak pa lepkhibani haiki ngihak leitana kuki khulai pai bisingna hanjina khunja singda nomai kapsilak pas kanem tawi singdana Amit Shah na ngak tamdana N Birena yengsingani haikrabasu ngasi phawba singdagi nomai kablak pa lep laitri adugo kariguma tampakti nomai makhol ama hek thokpaga state force ama sum sentana sangsindana koithi thiduna phaba punba kya tawri thawong asi yaningde sapmanaba miyeng yengsinbina basu apel torakli haujik lamlai kendra khwaidagi soklaba mafam amasu oiribane kendra gi area asida kanagumba isil inaw lup amatana senkhai thumkhai amata tawbiduna mafam asi koki amasu mitei irang asina aduki matik supam nompham khangdana lairiba mafam amane mafam asida haujik su tumpham chafam khangdana karamba matamda kari thokadabagi haina shiksina lairiba mafam amane ki adu haujik oina di myam paus matang sa lusinjarage amasu myam puna no update ngaminasi